Glock 18 gi oinadi minute amada 1100 tagina 1400 rounds faubudi kaapa yai so hairi. Glock 17, Glock 17C, Glock 18, Glock 18C makoi sing asigi oinadi muzzle velocity da 375 meter per second ni. Ngasigi video sidi 9mm 1A pistol amadi Glock 17 hariba nongmei ani sigi matang dani. Ahanbada 9mm 1A dagi hojaraage. 9mm 1A hariba nongmei asigi place of origin harigadi India gini. Aduga masi semi automatic pistol makhal amane. Aduga mana nongmei asina mathau tawribana 1981 dagi hojik faubani. Masibu sinariba leibak sing adudi India amadi Nepal hariba leibak ani sini. India gina Indian Armed Forces ki lower ranking officers singna masigi nongmei asi pak sanna seasonai amadi Central Armed Police Force singna su seasonai amadi atai singna su adum seasonai. Adubu Nepal gi oinadi Nepalese Army singna nongmei lising tara manga khak seasonai. Masi Burning High Power hariba American gun asigi license copy amani. Masi John M. Burning amadi Gideon Self hariba miyoi anisina design tawbani. Adubu John M. Burning hariba nupa asina jahi taraga humdoi surukpa matamda mahaki ihan hanba oina firearms semki mahaki mapagi gun shop dukanda amasung mahak award kaya amsu fangki. October 7, 1879 haibadi mahakna jahi kungamari surukpa matamda ahanba oina mahaki 120 firearms semki. Adubu mahakna mai pakna firearms designer ama oirakibasi 19th century amadi 20th century gi matamdagini. Mahak January 23, 1885 da USA gi Odeon, Utah Territory hariba mafam masida pokhi. Aduga November 26, 1926 haibadi mahakna jahi humdraga mathoi surokpa matamda Belgium gi Leigi hariba mafam masida hawai thaki. Mahak asi Burning Arms Company gi founder amasu oirami. Magi nupi gi mamingna Rachel Teresa Child kawi. Adum moinamak John M. Burning asi macha tara poi. Makhoi sing adugi marakta Val Elena Burning su amani. John na fangkiba award sing adudi John Scott Medal 1905, Order of Leopold 1914 hariba sing asini. Aduga Val Alien Burning hariba nupa asisu American industrialist, philanthropist amasung third generation gun maker hariba sing asi oirami. Asita sunatana mahak Burning Arms Company gi president amasu oirami. Aduga mana mahak USA gi first lieutenant rank ki army amasu oirami. 1917 dagina 1918 fauba haibadi First World War gi matamdani. Mahak unit na 79 Infantry Division ni. Mahak na fangkiba award sing adudi Order of Leopold amadi First World War gi Victory Medal hariba sing asini. Mahak August 20, 1895 da USA gi Ogden Utah Territory hariba mafam masida pokhi. Aduga May 16, 1994 mahak na jahi 98 suba matamda Ogden Utah Territory hariba USA gi mafam asimaktada taibang thadokhi. Magi mapa asi John M. Burning ni haikre. Adubu magi madhaugi mamingdi Jonathan Burning kawi. Adubu hojikti khulairomdamu mai onsilasi. 9mm 1A asi 1973 da design tawkhibani. Masibu manufacture tawkhibana Rifle Factory Sapor hariba pham masidani. Produce tawkhibana 1977 dagi hojik fawani. Aduga 2012 ki matamda khulai asi lising tarani thoi saki. Amadi sahi ani amuka leiraga 2014 da khulai lak taruka lising yakhai saki hairi. Magi maruna 9x19mm Paravillium hariba sigi maru sijadai. Masi short recoil operated oiba nomai amani. Magi muzzle velocity da 396 meter per second. Khulai asina fazana sohanba ngamlibasina 200 meter khaktani. 200 meter ki wangmada lepada nomai asina kishu yamna sohanba ngammoi. Magi data cable box magazine amada 13 rounds khak hapa yai su hairi. Mathang asidi Glock ki series ta muk laglasi. Glock 17 hariba khulai asi Australiana sabani.
masi semi automatic pistol makhal amani aduga Glock 18 gidi machine pistol oi haibadi auto oina kapa yai haibani Glock 17 asi 1979 dagina 1982 fawbada Gaston Glock hariba nupa asina design tawki Gaston Glock hariba nupa asi 19 July 1929 da Australia gi Vernia hariba mafam masida pokhi mahaki sinfamna engineer amadi business executive ni hairi asida sunatana Glock Gas MBH hariba sigi founder su oirami aikoina hujikan Glock kaina yamna hainariba khulai asi magi maming dagi lawraga thon khibane mahak mamak chehigi 27 December 2023 haibadi mana chahi 94 surukpa matamda Australia gi Pleasantford hariba mafam masida shiki magi macha ahum sui amadi nupi ani sui hairi aduga khulai asibu manufacture tawkibana Glock Gas MBH hariba mafam masidani khulai asi 1982 dagina hojik fawbada mathau tawri nongmei asibu sinariba leibak sing adudi ahanbada India gidi Para Special Forces Marcos Navy NSG hariba sing asina Glock 17 amadi Glock 26 asi sijinai ani subasidi Russia gidi Federal Security Service Ministry of Internal Affairs hariba sing asina Glock 17 amadi 19 sijinai hairi United Kingdom gidi Specialist Firearms Command Metropolitan Police na Glock 17 Glock 17M Glock 19 Glock 19M amadi Glock 26 hariba sing asi sijinai United States tana Colorado State University Police Department hariba sina Glock 17 amadi 19 sijinai aduga New York City Police Department New York State Police New York State University Police hariba sing asina Glock 17 Glock 19 Glock 21 Glock 22 Glock 23 amadi Glock 27 hariba sing asi sijinai USA gi military amadi police sing ayamana Glock ki series sing asi sijinai aduga mana khulai asibu pairaga soknakiba lanfam sing adudi Kurdish Turkish conflict war in Afghanistan Syrian civil war Russian invasion of Ukraine etc hariba sing asini aduga khulai asi 20 lakhs fawbadi uthokre so hari 2020 fawbagi manungda magi variant khara palabada Glock 47 Glock 49 Glock 45 etc hariba sing asini Glock ki series sing asida hapa yaba maru kharadang haijaramge ahanbada 9x19mm Paravillium ani subada 10mm auto ahum subada 22LR mari subada 357 SIG manga subada 380 ACP mathang asidi 40 SW mathangna 45 ACP mathangdana 45 GAP hariba sing asini masigi nongmei asi short recall oi amadi long brace tilting barrel oibata natna Glock 27 Glock 28 amadi Glock 44 gi oinadi straight blowback su oi hari Glock 18 gi oinadi minute amada 1100 tagina 1400 rounds fawbadi kapa yai so hari Glock 17 Glock 17C Glock 18 Glock 18C makoi sing asigi oinadi muzzle velocity da 375 meter per second ni makoina sokman mangamliba sina 50 meters khaktane maru chanbagi oinadi model gi matung ina tongan lei maru taruk chanba tara chanba tara humdoi chanba tara manga chanba tara tare chanba tara mapan kunmanga kunthra kunthra nipu hariba sing asi data cable box magazine amada challi so hari aduga data cable drum magazine dana 50 rounds tagina 100 rounds fawbadi challi nasigidi matang asida losilage video asibu nungabiba taragadi like subscribe share comment tawbiramo aina haibada soikhiba amadi walhoba yaoragasu mayamna ngakpiyu